ꯂꯩꯁꯦꯝꯕꯅ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯊꯧꯖꯤꯟꯕꯗ ꯉꯥꯏꯔꯤ꯫ ꯀꯦꯊꯕꯤꯗꯨ ꯅꯪꯍꯧꯔꯔꯣꯏꯗꯧꯅ ꯁꯤꯠꯇꯨꯗ ꯈꯨꯠꯅ ꯊꯥꯔꯒ ꯍꯥꯏꯔꯛꯏ꯫ "ꯈꯥꯝꯃꯨ ꯈꯥꯝꯃꯨ, ꯑꯩ ꯍꯥꯟꯅ ꯀꯨꯝꯒꯦ꯫ ꯈꯥꯝꯃꯨꯍꯩ, ꯃꯁꯤꯗꯤ..." "ꯍꯣꯏ ꯕꯥ꯫" ꯈꯥꯝꯐꯥꯠꯇ ꯉꯥꯏꯔꯤ ꯀꯦꯊꯕꯤꯗꯨ ꯆꯣꯡꯊꯔꯒ ꯃꯐꯤ ꯐꯅꯦꯛꯇꯨ ꯇꯥꯈꯠꯂꯞ ꯏꯃꯨꯡꯗ ꯆꯦꯟꯁꯤꯟꯈꯤ꯫ ꯃꯆꯤꯟꯗꯁꯨ ꯁꯣꯜꯂꯤ꯫ "ꯅꯨꯃꯤꯠ ꯇꯥꯗꯧꯔꯁꯤꯐꯥꯎ ꯍꯜꯂꯛꯇꯦꯅꯦꯁꯦ꯫ ꯐꯩ ꯐꯩ, ꯍꯜꯂꯛꯈꯤꯁꯅꯨ, ꯃꯔꯨ ꯇꯛꯀꯦ꯫ ꯅꯨꯄꯤ ꯃꯄꯥꯝꯗꯕꯨ ꯀꯅꯥꯅ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯕ ꯍꯧꯅꯒꯦ?" ꯃꯆꯥ ꯃꯃꯧꯒꯤ ꯀꯥꯗꯨꯗ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯝꯂꯒ ꯆꯪꯁꯤꯜꯂꯛꯏ꯫ ꯉꯁꯥꯏ ꯄꯨꯔꯦꯜꯅ ꯍꯥꯏꯈꯤꯕꯗꯨ ꯈꯨꯗꯛꯇ ꯍꯦꯛꯇ ꯃꯇꯝꯒ ꯃꯥꯡꯍꯟꯗꯅ ꯁꯠ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯩꯁꯨ ꯍꯩꯈ꯭ꯔꯦ꯫ ꯑꯗꯨꯝꯕ ꯇꯧꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯗꯨꯗꯒꯤ ꯀꯔꯤ ꯂꯩ ꯈꯣꯠꯂꯤꯒ ꯌꯦꯡꯂꯝꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯌꯥꯝ ꯌꯥꯡꯅ ꯊꯣꯔꯛꯄꯒ ꯊꯣꯡꯖꯤꯟꯗ ꯃꯆꯥꯒ ꯃꯃꯧꯒꯗꯨ ꯋꯥꯏꯅꯔꯦ꯫ "ꯏꯃꯥ!" ꯃꯇꯣꯝꯇ ꯈꯪꯖꯕꯅꯤ ꯃꯔꯥꯜ ꯂꯩꯔꯕꯅꯤꯅ꯫ ꯆꯤꯡꯂꯦꯝꯕꯒ ꯆꯥꯎꯕꯒꯗꯤ ꯏꯉꯛ-ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯒꯤ ꯀꯥꯗ ꯑꯁꯨꯝꯅ ꯂꯩꯔꯝꯕꯁꯤꯗ ꯀꯦꯊꯕꯤꯗꯨ ꯄꯥꯈꯠꯄꯗꯨ ꯏꯁꯧ ꯑꯣꯏꯅ ꯑꯣꯟꯊꯔꯛꯏ꯫ "ꯑꯁꯨꯛ ꯊꯦꯡꯅ ꯀꯅꯥꯅ ꯍꯜꯂꯛꯅꯒꯦ ꯍꯥ? ꯅꯨꯃꯤꯠ ꯂꯩꯔꯤꯉꯩꯗ ꯍꯜꯂꯛꯄ ꯌꯥꯗ꯭ꯔꯣ? ꯀꯩ ꯀꯥꯟꯅꯗꯕꯗ ꯅꯨꯄꯤ ꯃꯄꯥꯝꯗ ꯀꯨꯏꯅ ꯀꯨꯏꯅ ꯍꯦꯛꯇ ꯂꯩꯔꯗꯅ? ꯑꯁꯨꯃꯥꯏꯅ ꯂꯩꯒꯗꯕ ꯑꯣꯏꯔꯒꯗꯤꯅꯦ, ꯃꯇꯨꯡ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯅꯣꯏ? ꯃꯅꯦꯝ ꯃꯀꯨ ꯄꯥꯜꯂꯤ, ꯃꯃꯥ ꯃꯄꯥ ꯂꯩꯔꯤ ꯈꯪꯗꯕ ꯀꯔꯤꯒꯤꯅꯣ? ꯍꯧꯖꯤꯛꯀꯥꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯇꯜꯂꯦꯗ ꯑꯩꯗꯤ꯫ ꯑꯩꯈꯣꯏ ꯇꯧꯖꯔꯛꯇꯦ, ꯈꯪꯖꯔꯛꯇꯦ ꯑꯁꯤꯒꯨꯝꯕ ꯆꯠꯅꯕꯤꯁꯦ꯫ ꯇꯟꯖꯩ ꯇꯟꯖꯩ." ꯇꯧꯁꯤꯟꯅꯔꯒ ꯊꯣꯛꯈꯤ꯫ ꯇꯔꯨꯕꯤꯗꯨ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯀꯥꯈꯠꯂꯛꯄꯅꯤ꯫ ꯌꯧꯗ꯭ꯔꯤ ꯃꯃꯥꯅ ꯇꯧꯔꯛꯂꯤꯕꯗꯨ ꯂꯦꯞꯂꯥꯎ ꯂꯥꯎꯔꯛꯏ꯫ "ꯏꯃꯥ, ꯋꯥꯅ ꯋꯥꯕꯅꯦ, ꯇꯥꯅꯤꯡꯗꯦ ꯌꯥꯝꯅ꯫ ꯅꯁꯥ ꯉꯝꯗꯦꯅ ꯂꯩꯍꯧꯕ ꯏꯃꯥꯅ ꯀꯗꯥꯏ ꯆꯠꯂꯨꯏꯕ? ꯅꯐꯤ ꯍꯣꯡꯗꯣꯛꯇꯈꯩ ꯂꯩꯔꯝꯃꯤꯗꯨꯅ? ꯑꯩꯈꯣꯏ ꯂꯥꯏꯔꯤ, ꯃꯔꯨ ꯏꯃꯥꯅꯤ꯫ ꯑꯅꯥꯕ ꯏꯃꯥꯅ ꯀꯗꯥꯏ ꯆꯠꯂꯨꯏꯕ? ꯃꯁꯤ ꯑꯩꯗꯤ ꯌꯦꯡꯁꯤꯟꯕꯗ ꯆꯥꯎ ꯍꯦꯟꯗ꯭ꯔꯕꯅꯤ꯫ ꯁꯨꯡꯒꯪ ꯃꯥꯡꯒꯪꯅꯗꯅ ꯅꯃꯥ ꯌꯦꯡꯁꯤꯟꯕꯩꯅꯤ." "ꯍꯨꯝ!" ꯃꯃꯤꯠꯀ ꯐꯥꯛꯆꯤꯟꯅꯩ꯫ ꯃꯃꯥ ꯃꯆꯥꯗꯨ ꯄꯨꯟꯅ ꯀꯥꯈꯠꯃꯤꯟꯅꯈꯤ, ꯉꯥꯡꯅꯗꯅ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯀꯥꯗ ꯆꯪꯕꯒ ꯃꯐꯤ ꯁꯠ-ꯁꯠ ꯍꯣꯡꯗꯣꯛꯂꯒ ꯗꯨꯀꯥꯟꯗ ꯆꯠꯈ꯭ꯔꯦ ꯄꯣꯊꯥꯗꯈꯩ꯫ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯇꯧꯍꯧꯗ꯭ꯔꯕꯁꯨ ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯖꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛ꯫ ꯄꯣꯛꯄꯗ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯗ ꯀꯥ ꯍꯦꯟꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯌꯨ ꯌꯥꯔꯛꯇ꯭ꯔꯕꯅꯤ꯫ ꯃꯥꯅ ꯐꯅ ꯍꯣꯠꯅꯖꯔꯕꯁꯨ ꯍꯩꯃꯜꯂꯛꯇ꯭ꯔꯕ ꯑꯗꯨꯗ ꯀꯝꯄ꯭ꯌꯨꯇꯔ ꯀꯣꯆꯤꯡ ꯆꯍꯤ ꯑꯃ ꯌꯥꯎꯊꯣꯛꯂꯒ ꯁꯦꯜ ꯇꯥꯜꯂꯒ ꯂꯩꯖꯔꯛꯂꯕꯅꯤ꯫ ꯃꯄꯥꯒꯤ ꯃꯔꯜꯅ ꯈꯣꯡꯒ꯭ꯔꯥꯏ ꯅꯤꯛꯂꯒ ꯆꯥꯕꯗ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯑꯅꯤ ꯑꯍꯨꯝꯗꯤ ꯆꯥꯅꯔꯗꯧꯅꯤ꯫ ꯑꯗꯨꯕꯨ ꯐꯝꯃꯒ ꯆꯥꯕ ꯍꯩꯅꯗꯕꯅ ꯑꯗꯨꯃꯛ ꯁꯦꯟ ꯇꯥꯟꯖꯩ꯫ ꯂꯩꯁꯦꯝꯕ ꯂꯦꯝꯕꯤꯗꯤ ꯑꯗꯨ ꯅꯠꯇꯦ, ꯂꯥꯏꯔꯤꯛꯁꯨ ꯀꯥ ꯍꯦꯟꯅ ꯍꯩꯇꯦ, ꯂꯩꯉꯥꯛꯀꯤ ꯊꯕꯛꯁꯨ ꯇꯜꯂꯤ꯫ ꯃꯆꯥ ꯃꯁꯨ ꯀꯅꯥꯅ ꯇꯧꯏ ꯍꯥꯏꯅ ꯃꯈꯣꯏꯗꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯒ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯅꯤ ꯍꯥꯏꯔꯤ꯫ ꯇꯔꯨꯕꯤ ꯈꯛꯇꯅꯤ ꯂꯥꯏꯔꯤꯛꯇ ꯈꯔ ꯃꯥꯡꯖꯤꯜ ꯊꯥꯕ, ꯑꯗꯨꯅ ꯂꯥꯏꯔꯤꯛꯇ ꯆꯠꯂꯤ ꯃꯥꯅ꯫ ꯂꯦꯝꯕꯁꯨ ꯃꯆꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯗꯤ ꯌꯦꯠꯇꯦ ꯃꯍꯩ ꯃꯁꯤꯡꯒꯤ ꯂꯝꯁꯤꯗꯗꯤ꯫ ꯆꯤꯡꯂꯦꯝꯕ ꯆꯠꯈꯤꯕꯒ ꯆꯥꯎꯕꯗꯨ ꯐꯃꯨꯡꯗ ꯐꯝꯊꯩ, ꯑꯗꯨꯒ ꯁꯣꯔ ꯍꯣꯟꯗꯣꯛꯆꯩ꯫ ꯑꯗꯨꯗꯒꯤ ꯇꯞꯅ ꯃꯃꯥꯅ ꯄꯤꯔꯛꯈꯤꯕꯗꯨ ꯄꯨꯊꯣꯛꯇꯨꯅ ꯌꯦꯡꯖꯔꯒ ꯃꯣꯝꯄꯥꯛꯇꯨ ꯋꯥꯅ ꯍꯥꯏꯒꯠꯂꯒ ꯐꯃꯨꯡꯒ ꯇꯥꯏꯅꯅ ꯊꯝꯃꯤ꯫ ꯐꯤꯖꯦꯠ ꯃꯆꯥ ꯑꯃꯅꯤ ꯊꯝꯂꯤꯕꯗꯨ꯫ ꯑꯗꯨꯗꯒꯤ ꯐꯃꯨꯡꯗꯨ ꯐꯖꯅ ꯁꯦꯝꯖꯤꯜꯂꯒ ꯃꯐꯤ ꯍꯣꯡꯗꯣꯛꯏ꯫ ꯆꯥꯎꯕꯅ ꯊꯝꯂꯤꯗꯨꯒ ꯀꯦꯊꯕꯤꯅ ꯁꯣꯜꯂꯝꯂꯤꯕꯗꯨꯒ ꯑꯅꯤꯗꯨ ꯌꯦꯠꯈꯥꯏꯅꯔꯛꯄꯗ ꯐꯃꯨꯡꯗꯨ ꯈꯣꯡꯕꯒꯨꯝ ꯇꯧꯏ꯫ ꯑꯗꯨꯕꯨ ꯆꯥꯎꯕ ꯃꯥꯅꯗꯤ ꯇꯥꯕ ꯅꯠꯇꯦ꯫ "ꯀꯣꯟꯅ ꯄꯣꯊꯥꯔꯒꯦꯗ, ꯊꯕꯛ ꯇꯦꯛ ꯇꯦꯛ ꯂꯣꯏꯁꯤꯟꯍꯧꯈꯤꯒꯦ." ꯑꯁꯤ ꯈꯜꯂꯒ ꯀꯥꯗꯒꯤ ꯊꯣꯔꯛꯀꯦ ꯇꯧꯕꯗ ꯋꯥꯈꯜꯅꯔ ꯈꯪꯗꯦ ꯃꯥꯒꯤ ꯀꯥꯗꯨ ꯑꯇꯣꯞꯄ ꯃꯤ ꯂꯩꯕꯗꯧꯅ ꯐꯥꯎꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯍꯟꯖꯤꯜꯂꯛꯇꯨꯅ ꯆꯤꯡꯅꯕ ꯃꯐꯝ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗ꯭ꯔꯕꯗ ꯃꯥꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯝꯂꯅꯤ ꯈꯟꯗꯣꯛꯏ꯫ ꯃꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯐꯃꯨꯡꯗꯨꯗ ꯅꯤꯛꯄꯒꯨꯝ ꯇꯧꯏ꯫ ꯄꯨꯔꯦꯜꯒꯤ ꯂꯩꯋꯥꯒ ꯃꯅꯤꯒꯤ ꯐꯤꯖꯦꯠꯇꯨꯒ ꯃꯨꯛꯅꯕꯒꯤꯅꯤ꯫ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯕ ꯃꯈꯣꯜꯅ ꯄꯨꯝꯅꯤꯜ ꯅꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐꯃꯨꯡꯗꯨꯗꯒꯤ ꯑꯃꯨꯕ ꯄꯣꯠꯁꯛ ꯑꯃ ꯊꯔꯣ ꯊꯔꯣ ꯑꯣꯟꯊꯔꯛꯂꯒ ꯂꯩꯃꯥꯏꯗ ꯎꯞꯔꯥꯡ ꯎꯞꯅ ꯊꯥꯡꯗ꯭ꯔꯣꯡ ꯁꯥꯡꯅ ꯇꯥꯔꯒ ꯃꯤꯠ ꯈꯥꯅ ꯇꯔꯪ ꯇꯔꯪ ꯐꯃꯨꯡꯗꯨꯗ ꯌꯦꯡꯂꯒ ꯂꯩ꯫ ꯐꯃꯨꯡ ꯃꯊꯛꯇꯨꯗꯒꯤꯅ ꯉꯧꯔꯣꯛ ꯉꯧꯕ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯃꯅ ꯑꯃꯨꯕ ꯑꯗꯨꯕꯨ ꯆꯪꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯦꯡꯂꯛꯏ꯫ ꯑꯃꯨꯕ ꯄꯣꯠꯁꯛꯇꯨ ꯈꯨꯇꯨꯝ ꯁꯨꯔꯒ ꯖꯤꯔꯤ ꯖꯤꯔꯤ ꯁꯤꯠꯂꯒ ꯌꯥꯝꯅ ꯊꯨꯅ ꯐꯃꯨꯡꯒꯤ ꯀꯥꯡꯈꯜ ꯆꯩꯈꯣꯛꯇ ꯅꯞꯇꯨꯅ ꯃꯔꯩ ꯃꯔꯩ ꯇꯥꯁꯤꯜꯂꯒ ꯂꯩꯈꯤ꯫ ꯑꯉꯧꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯂꯣꯡꯅ ꯑꯃꯨꯛ ꯐꯃꯨꯡꯗꯨꯗ ꯍꯤꯞꯊꯈꯤ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯂꯦꯝꯕꯒꯤ ꯌꯨꯝ ꯑꯁꯤ ꯃꯍꯤ ꯃꯌꯥꯏ ꯑꯃ ꯏꯆꯦꯟ ꯆꯦꯟꯕꯒꯨꯝ ꯇꯧꯈ꯭ꯔꯕꯅꯤ꯫ ꯃꯈꯣꯏ ꯑꯃꯠꯇꯅ ꯈꯪꯖꯗ꯭ꯔꯕꯁꯨ ꯁꯥꯃꯤꯜꯗꯤ ꯑꯗꯨꯝ ꯄꯤꯕ ꯍꯧꯔꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯔꯨꯕꯤ ꯂꯤꯟꯊꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯒ ꯂꯐꯨ ꯁꯤꯡꯖꯨ ꯆꯥꯅꯅꯕ ꯁꯦꯝ ꯁꯥꯕ ꯍꯣꯠꯅꯔꯤ꯫ ꯃꯆꯤꯟꯗꯁꯨ ꯊꯋꯥꯏ ꯁꯅꯥꯒꯤ ꯋꯥꯔꯤꯅ ꯀꯕꯣꯛ ꯄꯣꯛꯂꯤ꯫ ꯂꯤꯟꯊꯣꯏꯅ "ꯑꯩꯈꯣꯏ ꯗꯗꯥ ꯇꯥꯔꯗꯤ ꯈꯠꯅꯔꯅꯤ ꯅꯣꯏ ꯑꯃꯨꯛ." "ꯃꯋꯥ ꯂꯧꯗꯦꯍꯦ, ꯃꯥꯗꯤ ꯀꯣꯏꯗ꯭ꯔꯣ? ꯍꯧꯖꯤꯛꯄꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯂꯣꯠꯄꯤꯒ ꯇꯧꯒꯗ꯭ꯔꯣ? ꯃꯥꯗꯤ ꯀꯅꯥꯝꯇꯅ ꯌꯥꯕꯤꯔꯛꯑꯝꯃꯣꯏꯅꯦ, ꯂꯩꯕꯥꯛ ꯃꯔꯨꯝ ꯃꯥꯟꯕ ꯃꯉꯣꯟꯗꯕꯨ꯫ ꯑꯩꯈꯣꯏ ꯏꯆꯦ ꯁꯪꯕꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯅꯍꯥꯟ ꯅꯣꯡꯃ ꯁꯃꯨꯗ꯭ꯔ ꯎꯈꯤꯕꯗꯩ꯫
ꯐꯅꯕꯨ ꯅꯣꯛꯅꯤꯡꯉꯤꯌꯦ ꯅꯨꯄꯥ ꯀꯥꯏꯁꯦ ꯍꯣ ꯄꯟꯕꯒ ꯌꯥꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯄꯣꯠꯅꯤ ꯑꯗꯨ ꯇꯔꯨꯕꯤ ꯅꯪ ꯁꯤꯊꯕꯗꯤ ꯐꯈ꯭ꯔꯦꯕꯨ ꯏꯁ ꯀꯩꯒꯤ ꯅꯍꯥꯟ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯀꯥꯏꯅ ꯌꯥꯝ ꯇꯧꯔꯛꯑꯝꯕꯅꯤ ꯅꯣꯏ ꯏꯆꯦꯗꯨ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯃꯦ ꯅꯪ ꯇꯔꯥ ꯍꯤꯡꯆꯥꯕꯤꯁꯦ ꯈꯜꯂꯨꯕꯅꯤ ꯀꯥꯏꯅ ꯇꯧꯔꯛꯑꯦ ꯋꯥꯀꯣꯏ ꯁꯨꯕꯩ ꯈꯣꯏꯗꯧ ꯂꯪꯈꯠꯂꯛꯇꯅ ꯏꯁꯧ ꯇꯧꯁꯤꯟꯕꯗꯩ ꯀꯩꯝꯒ ꯍꯥꯏꯔꯛꯈꯤꯗ꯭ꯔꯦ ꯑꯗꯣ ꯗꯥ ꯊꯋꯥꯏꯁꯅꯥꯒ ꯅꯪꯒ ꯈꯠꯅꯩꯗꯨꯅ ꯀꯩꯒꯤꯅꯣ ꯃꯔꯝ ꯆꯠꯂꯨꯗꯕꯩꯅꯦ ꯑꯩꯁꯦ ꯃꯥꯅ ꯄꯨꯔꯥ ꯗꯦꯜꯂꯤ ꯃꯦꯂꯩꯗꯧꯅ ꯈꯜ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤꯅꯦ ꯌꯥꯗꯦꯗꯣ ꯈꯪꯍꯜꯂꯤꯕ ꯅꯨꯄꯥꯕꯨ ꯃꯇꯣꯝꯇꯔꯣ ꯈꯨꯀꯥꯞꯄꯤ ꯀꯥꯞꯄꯗ ꯄꯣꯗ꯭ꯔꯣꯛ ꯄꯣꯗ꯭ꯔꯣꯛ ꯀꯦꯟꯗꯧ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯁꯛꯁꯨ ꯌꯥꯝ ꯍꯦꯟꯕꯅꯤꯅ ꯏꯕꯦꯝꯃ ꯈꯣꯏꯗꯤ ꯉꯁꯥꯏꯗꯒꯤ ꯂꯨꯝꯂꯒ ꯇꯥꯔꯒ ꯂꯩꯕꯅꯤ ꯋꯥꯔꯤ ꯌꯥꯎꯐꯝ ꯈꯪꯗꯕꯒꯤ ꯂꯩꯔꯝꯕꯅꯤ ꯇꯥꯟ ꯆꯥꯕ ꯃꯄꯥ ꯆꯞ ꯍꯦꯛ ꯆꯥꯔꯗꯨꯅ ꯇꯥꯞ ꯑꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯏ ꯙꯉꯥꯟꯕ ꯅꯁꯝꯗꯣ ꯑꯝꯇ ꯊꯥꯏꯅꯗꯧꯅ ꯐꯖꯅ ꯀꯛꯑꯣ ꯑꯁ ꯁꯛꯇꯥ ꯃꯔꯣꯜ ꯑꯃ ꯋꯥꯉꯥꯡꯅ ꯃꯔꯣꯜ ꯑꯃ ꯂꯧꯈꯠꯄ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪ ꯑꯃ ꯌꯥꯗ꯭ꯔꯦ ꯑꯣꯏ ꯅꯪ ꯀꯔꯤ ꯈꯪꯗꯅ ꯋꯥꯔꯤꯒ ꯊꯩꯗꯣꯛꯇꯅ ꯅꯠꯇꯦ ꯃꯥꯏ ꯊꯋꯥꯏꯁꯅꯥ ꯍꯥꯏꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕꯣ ꯃꯥꯂꯦꯝꯁꯤꯗ ꯅꯪꯒꯤꯗꯃꯛ ꯍꯥ ꯂꯩꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯂꯩꯔꯨ ꯂꯥꯎ ꯂꯨꯟ ꯇꯧꯕꯤꯒꯦ ꯂꯤꯟꯊꯣꯏꯗꯨ ꯉꯛꯅ ꯑꯦ ꯇꯔꯨꯕꯤꯅ ꯑꯗꯩꯗꯤ ꯂꯩꯕꯥꯛ ꯃꯔꯨꯝ ꯃꯥꯟꯕ ꯅꯃꯥꯏꯗꯨ ꯀꯤꯟꯅ ꯁꯨꯗꯠꯂꯛꯀꯅꯤ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯋꯥꯅꯦ ꯑꯗꯣ ꯏꯋꯥ ꯍꯣꯏ ꯏꯋꯥꯅꯤ ꯀꯥꯏꯗꯤ ꯍꯥꯏꯅꯨ ꯂꯨꯍꯣꯡꯕꯁꯨ ꯅꯠꯇꯅ ꯆꯩ ꯂꯥꯛꯀꯅꯤ ꯅꯪ ꯀꯜꯂꯛꯏꯔꯣ ꯗꯥ ꯊꯋꯥꯏꯁꯅꯥꯗꯣ ꯑꯩꯒꯤ ꯏꯋꯥꯅꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯕ ꯎꯁꯤꯠꯇꯅ ꯃꯔꯩꯒꯗꯨ ꯆꯤꯡꯂꯒ ꯀꯣꯊꯔꯛꯏ ꯊꯥꯡꯅ ꯅꯔꯩꯗꯨ ꯁꯗꯟ ꯊꯥꯔ ꯀꯛꯇꯣꯏꯅꯤ ꯌꯦꯡꯉꯨ ꯌꯥꯝ ꯄꯛꯇꯦ ꯅꯇꯨ ꯐꯪꯉꯛꯑꯔꯣꯏꯅ ꯄꯥꯈꯠꯇꯅ ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯄ ꯃꯥꯜꯂꯤ ꯑꯦ ꯅꯪꯕꯨ ꯀꯔꯤ ꯂꯧꯈꯠ ꯌꯥꯔꯗꯅ ꯅꯪꯉꯣꯟꯗ ꯑꯣꯟꯁꯤꯟꯗꯣꯏꯕ ꯍꯥꯌꯣ ꯅꯣꯛꯇꯨꯝ ꯅꯣꯛꯀꯦꯗ ꯂꯤꯟꯊꯣꯏꯅ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯅꯥꯀꯣꯡ ꯏ ꯇꯥꯔꯛꯀꯗꯧꯔꯦ ꯅꯣꯏ ꯑꯅꯤ ꯂꯨꯍꯣꯡꯒ ꯂꯩꯃꯤꯟꯅꯔꯗꯤ ꯊꯥ ꯑꯃꯗ ꯑꯍꯨꯟꯄꯣꯠ ꯂꯣꯏꯁꯤꯟꯒꯅꯤ ꯐꯨꯅꯕꯗ ꯇꯥꯅꯤꯡꯗ꯭ꯔꯦꯍꯦ ꯅꯪꯃꯁꯨ ꯁꯦ ꯂꯧꯁꯤꯠꯇ ꯈꯖꯅꯥ ꯊꯤꯕ ꯁꯤꯡꯖꯨ ꯆꯥꯔꯣ ꯍꯥꯎꯗꯣꯏꯅꯦ ꯅꯆꯦꯒꯤ ꯁꯅꯥꯒꯤ ꯈꯨꯠꯁꯤꯅꯅꯦ ꯁꯨꯗꯕꯅꯤꯅ ꯅꯔꯩ ꯆꯤꯛꯀꯗꯣꯏꯅꯤ ꯁꯤꯡꯖꯨ ꯄꯤꯅ ꯃꯃꯤꯠꯇꯨ ꯁꯠ ꯈꯠꯆꯤꯜꯂꯤ ꯈꯥꯕ ꯇꯔꯪ ꯆꯠꯂꯤ ꯃꯤꯠꯀ ꯀꯨꯞꯇꯈꯩ ꯇꯔꯨꯕꯤꯕꯨ ꯌꯦꯡꯉꯤ ꯁꯤꯡꯖꯨꯒ ꯆꯥꯗꯈꯩ ꯇꯔꯨꯕꯤꯒ ꯂꯤꯟꯊꯣꯏꯒꯗꯤ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯋꯥꯔꯤ ꯃꯈꯥ ꯆꯠꯊꯗꯅ ꯈꯥꯕꯗꯤ ꯁꯤꯡꯖꯨ ꯌꯥꯎꯃꯝ ꯍꯨꯛꯂꯒ ꯋꯥꯈꯜꯗ ꯇꯔꯪ ꯆꯠꯃꯟꯕꯗꯒꯤ ꯍꯧꯒꯠꯂꯒ ꯊꯣꯛꯈꯤ ꯃꯥꯒꯤ ꯁꯔꯨꯛꯇꯨ ꯄꯨꯔꯒ ꯑꯅꯤꯗꯨ ꯋꯥꯏ ꯁꯪꯉꯤ ꯈꯜꯂ ꯃꯥꯜꯂꯦ ꯋꯥꯔꯤ ꯃꯈꯥ ꯐꯖꯅ ꯐꯨꯠꯊꯔꯒ ꯂꯩꯍꯧꯏ ꯑꯆꯥꯎ ꯑꯔꯥꯝꯒꯤ ꯋꯥꯈꯜꯅ ꯉꯥꯎꯈꯤꯗꯨꯅ ꯑꯐ ꯐꯠꯇ ꯑꯃꯠꯇ ꯈꯟꯊꯕ ꯉꯝꯕꯒꯤ ꯋꯥꯈꯜ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯤ ꯀꯦꯊꯕꯤꯅ ꯑꯁꯨꯛ ꯆꯥꯎꯈꯠꯂꯕ ꯃꯇꯝꯁꯤꯗ ꯊꯥꯏꯅꯒꯤ ꯄꯪꯂꯤꯉꯩꯒꯤ ꯆꯠꯅꯕꯗ ꯅꯩꯁꯤꯟꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯅꯕ ꯆꯠꯈꯤꯅꯕ ꯊꯧꯔꯥꯡ ꯃꯊꯪ ꯆꯠꯊꯔꯛꯄꯒꯤ ꯃꯅꯨꯡꯗ ꯉꯁꯤꯁꯨ ꯂꯣꯟꯅ ꯊꯨꯞꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯃꯆꯥ ꯃꯃꯧꯒꯤ ꯀꯥꯗ ꯆꯪꯂꯒ ꯃꯆꯥꯅꯨꯄꯥꯒꯤ ꯈꯨꯗꯩ ꯃꯆꯦꯠ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯐꯅꯦꯛ ꯃꯆꯦꯠ ꯐꯤꯌꯥꯟꯗ ꯌꯥꯜꯂꯤꯕꯗꯨ ꯀꯥꯇꯤꯅ ꯆꯞꯊꯠꯂꯤ ꯑꯗꯨꯒ ꯐꯤꯖꯤꯗ ꯀꯤꯁꯤꯜꯂꯒ ꯀꯥꯇꯤꯗꯨ ꯂꯣꯠꯁꯤꯜꯂꯒ ꯊꯣꯔꯛꯏ ꯇꯔꯨꯕꯤꯅ ꯏꯃꯥ ꯀꯔꯤꯅꯣ ꯈꯪꯉꯤꯅꯦꯍꯦ ꯀꯩꯅꯣ ꯏꯃꯥꯅ ꯇꯥꯃꯣ ꯍꯣꯏ ꯀꯥꯗꯒꯤ ꯊꯣꯔꯛꯄ ꯈꯨꯗꯤꯡꯒꯤ ꯈꯪꯉꯤꯗꯨꯕꯣ ꯅꯠꯇꯦ ꯏꯃꯥ ꯃꯧ ꯁꯦꯝꯖꯤꯟꯕ ꯀꯥꯏꯗꯨ ꯇꯧꯔꯤꯔꯣ ꯃꯁꯤ ꯑꯉꯥꯡꯁꯤꯒꯤ ꯃꯆꯤꯟꯁꯦ ꯁꯨꯗꯠꯇꯅꯅꯦ ꯏꯅꯦꯝꯄꯣꯛ ꯅꯪꯒ ꯑꯩ ꯄꯥꯟꯅꯕꯁꯤ ꯄꯥꯟꯅꯩꯗꯀꯣ ꯏꯃꯥꯅ ꯌꯨꯝꯁꯤꯒꯤ ꯃꯤ ꯈꯨꯗꯤꯡ ꯄꯥꯟꯅꯕꯗꯤ ꯌꯥꯕ꯭ꯔꯣ ꯑꯩꯁꯨ ꯏꯃꯥꯏꯅ ꯇꯧꯗꯨ ꯇꯝꯁꯤꯜꯂꯤꯅꯤ ꯍꯌꯦꯡꯋꯥꯏ ꯑꯩꯁꯨ ꯃꯅꯦꯝꯄꯣꯛ ꯀꯥꯏꯗꯣ ꯑꯣꯏꯗꯧꯔꯤꯅꯤ ꯑꯦ ꯃꯌꯨꯝꯐꯥꯎ ꯄꯥꯟꯗ꯭ꯔꯤ ꯀꯌꯥꯗ ꯈꯠꯂꯤꯅꯣꯅꯦꯍꯦ ꯅꯆꯦ ꯑꯃ ꯅꯕꯨꯡ ꯑꯃ ꯂꯩꯔꯤ ꯀꯥꯟꯕ ꯌꯥꯔꯣꯏ ꯅꯕꯨꯡ ꯑꯍꯟꯁꯨ ꯍꯣꯡꯈꯤꯗꯧꯔꯤ ꯋꯥꯠꯂꯤ ꯀꯥꯟꯕ ꯑꯃꯠꯇ ꯌꯥꯔꯣꯏ ꯑꯦ ꯇꯥꯃꯣ ꯂꯨꯍꯣꯡ ꯂꯣꯏꯔꯕꯁꯤ ꯑꯃꯨꯛ ꯍꯣꯡꯗꯣꯏꯕ ꯍꯣꯡꯈꯤꯅꯤ ꯑꯩꯅ ꯄꯥꯝꯖꯕ ꯏꯃꯧ ꯑꯃꯒ ꯂꯩꯔꯤꯁꯦ ꯑꯩ ꯌꯥꯝ ꯄꯥꯝꯖꯗꯦ ꯑꯩꯅ ꯈꯣꯏꯗꯥꯗꯦ ꯑꯣ ꯏꯃꯥ ꯑꯩꯁꯨ ꯏꯃꯥꯅ ꯄꯥꯝꯗꯕ ꯅꯨꯄꯥꯗ ꯍꯣꯡꯉꯗꯤ ꯑꯅꯤꯔꯛ ꯍꯣꯡꯗꯣꯏꯔꯣ ꯍꯣꯡꯅꯤ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯅꯤꯔꯛ ꯑꯝꯇ ꯄꯣꯛꯄꯤꯒꯦꯔꯥ ꯏꯃꯥ ꯀꯔꯤꯒꯤ ꯑꯩꯁꯨ ꯏꯃꯥꯒꯤ ꯃꯆꯥ ꯑꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯗꯕ ꯑꯅꯤꯔꯛ ꯄꯣꯛꯄꯤꯌꯣ ꯀꯔꯤ ꯑꯩꯅ ꯑꯅꯤꯔꯛ ꯄꯣꯛꯑꯁꯨ ꯅꯪ ꯑꯃꯨꯛ ꯄꯣꯛꯑꯁꯨ ꯅꯪ ꯑꯗꯨꯝ ꯃꯑꯣꯏꯔꯅꯤ ꯈꯪꯉꯕꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯄꯥꯕꯨꯡꯁꯤ ꯑꯃꯨꯛꯀ ꯂꯨꯍꯣꯡ ꯇꯥꯔꯦ ꯏꯃꯥ ꯑꯄꯥꯝꯕ ꯑꯃꯠꯇ ꯈꯟꯅꯕ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯟꯈꯤ ꯀꯦꯊꯕꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯇꯥꯟꯅꯩ ꯍꯥꯏ ꯉꯥꯏꯈꯣ ꯅꯆꯤꯟꯗꯨ ꯁꯨꯗꯠꯀꯦ ꯉꯥꯏꯈꯣ ꯍꯥꯏꯕꯅꯤ ꯃꯥ ꯁꯤꯒꯩꯖꯟ ꯕꯗꯃꯥꯁꯀꯤ ꯑꯉꯥꯡ ꯃꯁꯤꯒꯤ ꯍꯥꯛꯇꯛꯇ ꯑꯩꯁꯦ ꯊꯋꯥꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯛ ꯇꯧꯔꯤ ꯀꯦꯊꯕꯤꯒ ꯑꯣꯟꯁꯤꯟꯅꯔꯒ ꯅꯨꯡꯇꯤꯒꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯈꯠꯅꯔꯤꯕꯁꯤ ꯇꯔꯨꯕꯤꯅꯤ ꯐꯠꯇ꯭ꯔꯕꯁꯨ ꯀꯦꯊꯕꯤ ꯃꯆꯥꯁꯤꯡꯕꯨꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯏ ꯑꯗꯨꯅ ꯐꯨꯕꯃꯛꯇꯤ ꯐꯨꯗꯦ ꯃꯌꯥꯝꯗꯒꯤ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤꯁꯤꯅ ꯏꯍꯦꯟ ꯍꯦꯟꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯑꯗꯨꯅ ꯇꯔꯨꯕꯤꯅ ꯉꯥꯡꯅꯤꯡꯕ ꯉꯥꯡꯕꯗ ꯀꯩꯝꯇ ꯁꯥꯎꯗꯅ ꯃꯃꯥ ꯃꯆꯥ ꯑꯣꯏꯅꯕꯣꯏ ꯀꯩꯕꯣꯏ ꯈꯠꯅꯕ ꯅꯠꯇꯅ ꯇꯔꯨꯕꯤꯅ ꯉꯥꯡꯂꯤꯁꯤ ꯃꯆꯥ ꯑꯍꯨꯝꯁꯤꯅ ꯉꯥꯡꯕ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯨꯡ ꯊꯛ ꯅꯤꯛꯂꯗꯧꯕꯅꯤ
Nahangi numitagi imungda leikhiba samilsingdu mathi fongba khajik haurai. Lembadu jaisu-duga tapna asum thongnau mapaduda leplingai tung oirapna khongup tongbu mina leimaida netuna manakta changsilai. Machanupa laisemba oiravai khanduna hanna yengthoktana hairei. Hai, namada hairusuko, ai sel paide. Tumina lei adudagi khongup makol adu manaktagi khajik chathokraga ka akoibaduda chatkhalai. Ihe laisem phat onthorakpani kanasu leiramde. Lemba ingangai ka akoibadu sinba thungna thuna phat yengi. Hai, nakoi kana lai. Kethabi, icha tombi, ibema. Kanasu khumlakte adubu thongi pardadu fara hairi. Lemba magi wakhalna oiramgadra khanna amuk leithokke tawbada pardadu fauduktuna karigumba ma thokhibadu mayek sengna uhawi. Hai, karino? Munna sangdoktuna yenghawi. Yumgi ahalnina ka henjinna kibadi tawde adubu wakhaldadi ayokre lamba phangdabagi mawongda mapagi mathangda samilsi thengnabadi leisembana oigadawri. Yahau thenglikhai haugalaaga khudai ama set machin maya sengli isaisu hauna thai nikpa ho kaiho hakchang yengdana mingsel mamangduda sanaboi lakpoi lepli. Chinseng brush tu thamlaga machinda ising umlaga mingselda yengkhalakpada musin mubama masen marang oina mangkhibo hawi. Phat leithokhlaga yengi adubu karisu leiramde. Magi wakhalna oiramgadra khanbadagi manga khairaga machin tengthokpa loiraduna mamai taba hawi. Kongolna yomsinbagi mit pangba ngamdaba matangni. Tunglomdagi nangalduda khutsa amana nanboi lakpoi tawrai. Kanano? Khuttuna haifet lamlubani. Yamna hainadaba potsak amada thengbagum lakpagum tawri. Laisembadu phadi lamba hurai. Adubu magi phadidu mana lamba phangdanaba thamliba mafamdudagi thaidoglaga thamki. Laisembana phadi thibadu ubada harauribra karino bobo laurapna khi noglai. Kanano aigi nak leirise ha mibu dumai laknaba hunabro. Sauningman khidana masana setlibu khudaidu lauthoklaga mamaigi kongoladu yam thuna taithokhi. Mit fajana uba matamdadi kanasu leiramde. Khudaidu setkani kawu makhai iruzafam kadagi thoraklaga koyeng yengi magi kaduda adubu angakpani. Hojikta kanasu lehodaba magi kaduda mi leivadawna isai ngangbagi khonjelga loinana ising kokthakta tahalaga iruzabagi maongda tawrai. Maduda leisemba yam ngakpa haibdu oire. Khongthang tapna thanglaga hanjinduna yenglubada kanasu leiramde. Adubu isingdudi adumak chaitharaga leirami. Leisemba mihun thahun kainoma toksilakle. Khudai kabo phatlauna setchili. Iruzafamda mana isai tharaga thamiba mobile adu phamung manakta leiriba mingsel mamangdudagi oina isai saglai hojikta. Hais khutnama faklangda namlaga sordu sangna holaga lepi. Adudagi masakti udava khongthang makol tamak thokpa karigumba amana makhong achotpaduna leimaida netlaga chetkhibagi ising khajik tahuribudu urai. Lemvana ukhibagum mayek sengdava amuba mi manva savanama thongi pardadu phaudokuna chetkibadu urure. Ima kanna lauramlaga lekthakhi. Laisembana wakhal tarakpada imungi mi loina manakta leirami. Mayamba khaktamak leiramde. Tamodi lembana nang tamodu chetkibada ngairi. Nangna wakhal hek tarakpaga hairamlaga chetkibani. Ima ai puksi yam lame khajikta chajage. Hoi ima lauruge ngayakta leiramu kuiroi. Ichabu kariga chaninge yerum ngaubaga. Hoi macha nungsiribani haibudura hobe chentharai. Saksangda chawbudu kon fenglaga leirami. Madu ubada hingkaraba kethavina laktharai. Hojik phau loidribo nangi thabakto na thibongna pukhamani ahum chai. Aduga thabak ama ani khak tawbasida kuina changhalu. Nawa laklaga ukhinaba. Ibema nangsi kari laina sarakpano ikaiba sulai makhangde. Aiga oijiradi na hana sijakhraniye. Tengkot macha ama pirau. Chawbana mamaidi onthorakta tengkot ama pirai. Kethavidu laklau lauraga yerumdu ngauraga machagi chak fajana semlaga puraga chatke tawi. Adubu amuk hanjilaga hairami. Hai adu sasat losilaga ne lamyaise wayamda sitnana taitho. Ngasigi taiba ude. Hoi maiga karimata haidine masibu mana pangaba jalo. Nanadu khutluro. Mana chingde tawrubada chawbudu ngasidi mamit ikana kethavidi yangai. Mit yengdu ubada kethavi khauthak charaduna
ꯁꯠ ꯍꯟꯗꯣꯛꯏ ꯃꯇꯥ ꯑꯃꯅꯤꯅꯤ ꯃꯁꯤꯗꯤ ꯏꯃꯥ ꯏꯄꯦꯝꯃ ꯀꯤꯖꯩ ꯍꯤꯡꯆꯥꯕꯤꯅꯤꯅꯦ ꯆꯥꯒꯦꯕꯨ ꯇꯧꯔꯛꯏ ꯏꯁ ꯃꯅꯥꯛꯇꯒ ꯅꯛꯁꯤꯜꯂꯨ ꯌꯥꯄꯣꯠꯇꯦ ꯆꯥꯛꯁꯪꯗ ꯍꯟꯅ ꯍꯟꯅ ꯌꯦꯡꯂꯒ ꯀꯥꯈꯠꯂꯛꯏ ꯃꯊꯛ ꯍꯦꯛ ꯌꯧꯕꯒ ꯑꯃꯨꯛ ꯌꯦꯡꯊꯔꯛꯄꯗ ꯆꯥꯎꯕꯅ ꯆꯥꯛꯁꯪꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯄꯒ ꯀꯦꯊꯕꯤꯕꯨ ꯃꯤꯠ ꯆꯐꯨꯃꯨꯛ ꯂꯥꯎꯔꯒ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯀꯦꯊꯕꯤ ꯇꯨꯁꯤꯟꯒꯦ ꯇꯧꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏ ꯃꯧꯁꯤ ꯀꯩꯅꯣꯝ ꯇꯧꯔꯦ ꯈꯣꯡꯊꯥꯡꯗꯨ ꯌꯥꯡꯅ ꯀꯥꯗ ꯆꯪꯂꯛꯏ ꯏꯃꯥ ꯂꯥꯛ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯂꯣꯏꯈꯤꯗ꯭ꯔꯦ ꯀꯦꯊꯕꯤ ꯆꯞ ꯂꯦꯞꯄꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯆꯥꯎꯕꯁꯨ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯀꯦꯊꯕꯤꯒꯤ ꯑꯀꯤꯕ ꯀꯧꯕ ꯅꯨꯡꯁꯤꯠ ꯄꯨꯝꯕ ꯂꯋꯥꯏ ꯌꯧꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯨꯠ ꯊꯛ ꯊꯛ ꯅꯤꯛꯅ ꯈꯨꯗꯣꯝꯕꯤꯅ ꯆꯥꯛꯁꯪꯂꯣꯝꯗ ꯊꯤꯜꯂꯒ ꯃꯧ ꯆꯥꯛꯁꯪꯗ ꯂꯩꯍꯧꯔꯤꯕ ꯃꯧꯗꯨꯅ ꯀꯅꯥ ꯃꯌꯥꯝꯗꯨ ꯏꯉꯛꯉꯛꯅ ꯌꯦꯡꯅꯩ ꯑꯗꯨꯗꯒꯤ ꯀꯦꯊꯕꯤꯗꯤ ꯈꯨꯗꯛꯇꯨꯗ ꯃꯐꯤ ꯃꯥꯡꯁꯤꯟꯈ꯭ꯔꯦ ꯂꯩꯁꯦꯝꯕꯗꯨ ꯃꯥꯅ ꯑꯅꯥꯕ ꯈꯪꯂꯝꯕꯒ ꯂꯣꯏꯅ ꯀꯥꯎꯔꯦ ꯀꯦꯊꯕꯤꯕꯨ ꯑꯣꯏꯅ ꯂꯥꯛꯅꯔꯦ ꯂꯋꯥꯏ ꯏꯁꯤꯡ ꯀꯊꯥꯏ ꯂꯦꯝꯕꯁꯨ ꯇꯨꯃꯤꯟꯅ ꯃꯆꯤ ꯑꯃꯗ ꯐꯝꯂꯒ ꯂꯩ ꯋꯥꯈꯜꯗꯨ ꯈꯟꯐꯝ ꯑꯃ ꯈꯪꯗꯕꯒꯤꯅꯤ ꯀꯦꯊꯕꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ ꯊꯛ ꯊꯛ ꯅꯤꯛꯂꯒ ꯂꯩ ꯑꯗꯨꯃꯛ ꯐꯅ ꯀꯨꯏꯅ ꯂꯩꯔꯒ ꯆꯤꯡꯂꯦꯝꯕꯁꯨ ꯍꯜꯂꯛꯏ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯂꯥꯡ ꯉꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯃꯆꯥꯅꯨꯄꯥ ꯍꯦꯛ ꯌꯧꯕꯒ ꯃꯆꯤꯟꯗ ꯃꯔꯣꯜ ꯂꯣꯟꯕ ꯍꯧꯔꯛꯏ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯣ ꯅꯪꯒꯤ ꯅꯨꯄꯤꯁꯤ ꯂꯧꯕꯗ ꯏꯃꯨꯡꯁꯦ ꯀꯩꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯗꯅ ꯀꯔꯤ ꯁꯥꯔꯦ ꯍꯥ ꯆꯤꯡꯂꯦꯝꯕ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯒ꯭ꯌꯥꯟ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯈꯨꯝꯂꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯏꯃꯥ ꯀꯦꯊꯕꯤꯗꯨ ꯃꯄꯤ ꯇꯥꯅ ꯊꯃꯣꯏ ꯌꯥꯝ ꯁꯣꯛꯅ ꯍꯥꯏꯔꯛꯏ ꯃꯧꯁꯤꯒꯤ ꯃꯃꯥꯗꯣ ꯃꯤꯅ ꯍꯥꯏꯅꯩꯌꯦ ꯃꯍꯩ ꯂꯩꯋꯥ ꯁꯥꯟꯅꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯐꯥꯎꯕꯤꯅꯦꯅ ꯃꯤꯉꯣꯟꯗ ꯃꯤꯁꯨꯝ ꯂꯩꯋꯥ ꯄꯪꯊꯗꯅ ꯊꯥꯖꯤꯜꯂꯒ ꯃꯤꯒꯤ ꯏꯃꯨꯡ ꯄꯪꯊꯨ ꯊꯨꯒꯥꯏꯕ ꯅꯨꯄꯤꯅꯦ ꯏꯃꯥꯅ ꯄꯥꯝꯗꯦ ꯍꯥꯏꯗ꯭ꯔో ꯀꯔꯤ ꯁꯥꯔꯦ ꯍꯥ ꯏꯃꯧ ꯅꯨꯄꯤꯁꯤꯒꯤ ꯁꯛꯇꯝ ꯂꯥꯡꯕ ꯉꯝꯕ ꯊꯋꯥꯏ ꯑꯃ ꯏꯃꯨꯡꯁꯤꯗ ꯂꯩꯔꯦ ꯑꯁ ꯑꯗꯨꯕꯨ ꯋꯥꯅꯦꯅ ꯂꯩꯁꯦꯝꯕꯅ ꯇꯥꯃꯣ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯦ ꯑꯩꯉꯣꯟꯗꯁꯨ ꯉꯁꯤ ꯊꯦꯡꯅꯔꯤꯕꯁꯦ ꯇꯥꯃꯣꯗꯁꯨ ꯊꯦꯡꯅꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯩ ꯀꯥꯗ ꯏꯇꯣꯝꯇ ꯂꯩꯕ ꯉꯝꯒꯗꯕ ꯃꯥꯟꯗ꯭ꯔꯦ ꯀꯦꯊꯕꯤꯅꯁꯨ ꯃꯥꯅ ꯊꯦꯡꯅꯈꯤꯕꯁꯤꯡ ꯑꯗꯨ ꯇꯝꯃꯤ ꯉꯁꯤꯗꯤ ꯇꯔꯨꯕꯤ ꯋꯥ ꯉꯥꯡꯗꯦ ꯃꯔꯝꯗꯤ ꯃꯃꯥꯒ ꯃꯕꯨꯡ ꯌꯥꯏꯃꯒꯅ ꯇꯧꯔꯤꯕꯗꯨ ꯇꯧꯁꯤꯟꯅꯕ ꯅꯠꯇꯦ ꯍꯥꯏꯕ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯒꯤ ꯑꯗꯨꯕꯨ ꯃꯅꯝꯃꯗ ꯍꯦꯛꯇ ꯇꯥꯏꯁꯤꯟꯕꯗꯤ ꯌꯥꯗꯤ ꯌꯥꯅꯤꯡꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯕ ꯌꯥꯔꯨꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯤꯁꯤꯕꯨ ꯄꯥꯕꯨꯡ ꯂꯦꯝꯕ ꯃꯆꯥꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯒ ꯂꯩ ꯃꯄꯥꯒꯤ ꯃꯤꯠꯌꯦꯡꯗꯨꯅ ꯇꯥꯛꯏ ꯃꯗꯨꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤ ꯃꯤꯅꯝꯕ ꯅꯠꯇꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯃꯕꯨꯛ ꯇꯞꯄ ꯆꯤꯡꯂꯦꯝꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯍꯦꯛꯇꯃꯛ ꯆꯩ ꯊꯥꯡꯕ ꯇꯥꯏꯅꯕꯗꯤ ꯇꯧꯗꯦ ꯇꯨꯃꯤꯟꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯟꯊꯔꯒ ꯂꯩ ꯀꯦꯊꯕꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪꯒꯤ ꯅꯨꯄꯤ ꯑꯁꯤ ꯀꯔꯤꯃꯠꯇ ꯐꯨ ꯆꯩꯗꯦ ꯅꯃꯥ ꯑꯩꯅ ꯁꯤꯔꯕꯁꯨ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯑꯗꯨꯃꯛ ꯊꯥꯗꯣꯛꯇꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ ꯆꯥꯎꯕꯁꯨ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯃꯔꯥ ꯂꯩꯕ ꯑꯃꯒꯨꯝ ꯇꯨꯝꯄꯛ ꯇꯥꯁꯤꯟꯗꯨꯅ ꯂꯦꯞꯆꯔꯤ ꯆꯤꯡꯂꯦꯝꯕꯅ ꯅꯨꯄꯤ ꯅꯪ ꯊꯣꯛꯈ꯭ꯔꯣ ꯑꯩ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯆꯥꯎꯕ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯅ ꯊꯣꯛꯈꯤ ꯂꯦꯝꯕꯗꯤ ꯃꯃꯧꯅ ꯊꯣꯛꯈ꯭ꯔꯤꯕꯗꯨ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯍꯧꯏ ꯆꯤꯡꯂꯦꯝꯕꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯟꯅ ꯌꯦꯡꯗꯅ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯂꯒ ꯃꯃꯥꯒꯤ ꯈꯨꯠ ꯄꯥꯏꯔꯒ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯆꯥ ꯂꯩꯔꯤꯁꯤꯗꯤ ꯃꯣꯏꯅ ꯄꯪꯂꯥꯛ ꯂꯥꯛꯆꯕ ꯌꯥꯕ꯭ꯔꯅꯦ ꯈꯨꯗꯝ ꯆꯥꯡꯗꯝ ꯐꯪꯕ꯭ꯔꯥ ꯌꯦꯡꯈꯤꯁꯤ ꯍꯦꯛ ꯐꯪꯕꯒ ꯃꯉꯛ ꯁꯝ ꯂꯥꯛꯇꯨꯅ ꯏꯟꯒꯅꯤ ꯀꯩꯁꯨ ꯂꯩꯇꯕ ꯃꯥꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯃꯨꯡꯕꯨ ꯃꯥꯡ ꯇꯥꯛꯅꯕ ꯁꯤꯟꯕ ꯌꯥꯕ꯭ꯔꯅꯦ ꯍꯦꯛꯇꯃꯛ ꯀꯦꯊꯕꯤꯗꯨ ꯃꯊꯃꯣꯏꯗ ꯀꯂꯛ ꯄꯦꯟꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯅꯨꯃꯤꯠꯁꯤꯃꯛꯀꯤ ꯅꯨꯃꯤꯗꯥꯡꯅꯤ ꯀꯅꯥ ꯑꯃꯠꯇ ꯇꯨꯝꯊꯕ ꯌꯥꯅꯗꯦ ꯆꯥꯎꯕꯁꯨ ꯇꯨꯝꯗ꯭ꯔꯦ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯅ ꯊꯣꯛꯄ ꯋꯥꯈꯜ ꯑꯃꯃꯝꯗ ꯂꯩꯅꯩ ꯂꯦꯝꯕꯁꯨ ꯇꯨꯝꯗꯦ ꯆꯩꯁꯨꯗꯨꯒ ꯀꯛ ꯀꯛ ꯇꯞꯅ ꯇꯞꯅ ꯍꯪꯒꯠ ꯍꯟꯗꯥ ꯃꯥꯒꯤ ꯊꯣꯡꯖꯤꯟ ꯃꯄꯥꯜꯗ ꯆꯠꯂꯒ ꯂꯩ ꯉꯥꯏꯍꯥꯛ ꯆꯠꯂꯝꯂꯒ ꯋꯥꯔꯛꯂꯗꯨꯅ ꯆꯪꯈꯤ ꯂꯦꯝꯕꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯑꯃꯨꯕ ꯃꯤꯇꯝ ꯑꯃꯅ ꯊꯣꯡꯖꯤꯟ ꯃꯄꯥꯗꯨ ꯂꯥꯟꯗꯨꯅ ꯆꯠꯈꯤ ꯂꯦꯝꯕ ꯇꯞꯅ ꯐꯝꯊꯩ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯁꯣꯛꯄ ꯆꯠꯄ ꯃꯉꯝ ꯁꯥꯟꯗ꯭ꯔꯕ ꯃꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕ ꯈꯣꯡꯗꯨꯗ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯩ ꯍꯦ ꯈꯣꯡ ꯉꯁꯤ ꯁꯣꯛꯂꯝꯗ꯭ꯔꯕꯗꯤ ꯅꯪ ꯏꯆꯥꯁꯤꯡꯁꯦ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯩꯅ ꯁꯦꯟꯅꯖꯕ ꯌꯥꯔꯝꯒꯗꯕꯅꯤ ꯉꯁꯤ ꯏꯆꯥꯁꯤꯡꯁꯤꯅ ꯃꯊꯃꯣꯏꯗ ꯑꯀꯤꯕ ꯆꯤꯡꯅꯕꯅ ꯌꯨꯝꯁꯤꯟꯗꯨꯅ ꯂꯩꯔꯕꯗ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯏꯆꯥꯁꯤꯡꯕꯨ ꯁꯦꯟꯅꯖꯕ ꯉꯝꯗ꯭ꯔꯦꯗꯣ ꯀꯦꯊꯕꯤꯗꯨ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤ ꯈꯟꯕꯒꯤꯔ ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯀꯣꯗꯨꯅ ꯇꯨꯝꯂꯤ ꯂꯩꯁꯦꯝꯕꯁꯨ ꯀꯥꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯍꯟꯖꯤꯜꯂꯛꯇ꯭ꯔꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯉꯥꯎꯔꯒ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯃꯥꯟꯅꯕꯁꯤꯡꯒ ꯇꯔꯨꯕꯤꯒ ꯂꯦꯝꯕꯤꯒꯗꯤ ꯀꯥ ꯄꯨꯟꯕꯅꯤꯅ ꯃꯈꯣꯏ ꯑꯅꯤ ꯁꯨꯕꯅꯤꯅ ꯄꯥꯛꯅ ꯀꯤꯕ ꯑꯣꯏꯗꯦ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯔꯨꯕꯁꯨ ꯅꯠꯇ꯭ꯔꯤꯕꯅꯤꯅ ꯑꯗꯨꯅ ꯃꯥꯅ ꯊꯣꯛꯄ ꯃꯣꯕꯥꯏꯜ ꯃꯦꯠꯄ ꯂꯦꯞꯇꯣꯞ ꯌꯦꯡꯕ ꯇꯧꯔꯒ ꯂꯩ ꯃꯣꯕꯥꯏꯜ ꯃꯦꯠꯅ ꯃꯦꯠꯅ ꯈꯖꯤꯛ ꯌꯦꯡꯈꯠꯂꯛꯄꯗ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯃꯤꯡꯁꯦꯜꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯐꯛꯂꯥꯡꯗꯨ
ꯇꯞ ꯅꯞꯂꯒ ꯃꯨꯁꯤꯟ ꯃꯨꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯂꯦꯝꯕꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ "ꯑꯉꯥꯡ ꯃꯆꯥ, ꯀꯩꯅꯣꯝ ꯂꯩꯔꯦ" ꯑꯁꯤ ꯍꯥꯏꯔꯒ ꯇꯔꯨꯕꯤꯒꯤ ꯃꯅꯥꯛꯇ ꯐꯟ ꯆꯣꯡꯁꯤꯜꯂꯤ꯫ ꯇꯔꯨꯕꯤꯁꯨ ꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯏ꯫ ꯃꯨꯁꯤꯟ ꯃꯨꯕ ꯁꯛꯇꯝ ꯑꯃ ꯆꯥꯎꯊ꯭ꯔꯣꯛ ꯆꯥꯎꯅ ꯂꯦꯞꯂꯝꯕꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯁꯤꯜꯂꯒ ꯆꯣꯡꯈꯤꯕꯒꯨꯝ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯤꯗꯨ ꯎꯏ꯫ "ꯆꯦ" ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯦꯗ ꯀꯣꯟꯁꯤꯜꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯒꯤ ꯃꯩ ꯑꯗꯨ ꯃꯨꯠꯈ꯭ꯔꯦ꯫ ꯃꯣꯕꯥꯏꯜꯒꯤ ꯃꯩꯗꯨ ꯊꯥꯜꯂꯒ ꯇꯔꯨꯕꯤꯅ ꯃꯕꯨꯡꯗ ꯀꯣꯜ ꯇꯧꯏ꯫ "ꯇꯥꯃꯣ" ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯛꯄꯗꯨꯗ ꯆꯤꯡꯂꯦꯝꯕ ꯌꯥꯝ ꯐꯤꯡꯅ ꯍꯪꯏ꯫ "ꯑꯇꯣꯝꯕꯤ, ꯀꯩꯗꯧꯔꯦ?" "ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯇꯥꯃꯣ" ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯜ ꯀꯛꯈꯤ꯫ ꯆꯤꯡꯂꯦꯝꯕ ꯐꯃꯨꯡꯗꯒꯤ ꯆꯣꯡꯊꯔꯒ ꯁꯦꯟꯗꯜꯒ ꯇꯣꯡꯊꯈꯩ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯕꯨ ꯃꯩ ꯄꯨꯡꯃꯝ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯀꯥꯗꯤ ꯃꯝꯍꯧꯗꯕꯅꯤ꯫ ꯇꯔꯨꯕꯤꯒ ꯂꯦꯝꯕꯤꯒꯒꯤ ꯀꯥꯗꯨ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯤ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯔꯛꯏ꯫ ꯑꯃꯨꯛꯅ ꯀꯣꯏꯆꯠ ꯆꯠꯂꯛꯏ ꯀꯥꯗꯨꯗ, ꯑꯃꯨꯛꯅ ꯆꯧꯀ꯭ꯔꯤ ꯆꯤꯡꯊꯣꯛꯂꯒ ꯐꯝꯕꯁꯨ ꯇꯥꯔꯛꯏ꯫ ꯑꯃꯨꯛꯅ ꯂꯥꯏꯔꯤꯛ ꯐꯥꯛꯇꯣꯛꯂꯒ ꯄꯥꯕꯒꯤ ꯃꯈꯣꯜꯁꯨ ꯇꯥꯏ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯆꯟꯅꯩꯅꯔꯒ ꯁꯨꯁꯥ ꯀꯥꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯑꯗꯨꯗꯒꯤ ꯑꯃꯨꯛꯅ ꯍꯤ ꯍꯤ ꯍꯥꯏꯅ ꯑꯅꯤꯗꯨꯕꯨ ꯇꯒꯨꯞ ꯇꯒꯨꯞ ꯌꯦꯡꯂꯒ ꯅꯣꯛꯁꯤꯜꯂꯛꯄ ꯃꯥꯟꯕꯒꯤ ꯃꯈꯣꯜꯁꯨ ꯌꯥꯎꯔꯛꯏ꯫ ꯈꯣꯟꯖꯦꯜꯗꯨꯗꯤ ꯃꯥꯏꯀꯩ ꯁꯤꯟꯕ ꯊꯨꯡꯏ ꯍꯥꯏꯕꯃꯛ ꯌꯥꯏ꯫ ꯀꯣꯛꯊꯛꯇꯒꯤ ꯐꯛꯂꯥꯡ ꯅꯥꯀꯜꯗ ꯅꯞꯂꯒ ꯑꯗꯨꯗꯒꯤ ꯑꯅꯤꯗꯨꯒꯤ ꯅꯥꯛꯇ ꯐꯝꯂꯒ ꯃꯈꯜ ꯃꯈꯜꯅꯤ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤ꯫ ꯅꯨꯄꯤ ꯃꯆꯥ ꯉꯥꯛꯇꯒ ꯑꯣꯏꯁꯤꯜꯂꯦ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯃꯅ ꯑꯃꯕꯨ ꯀꯧꯅꯔꯒ ꯀꯞꯂꯤ꯫ ꯃꯣꯕꯥꯏꯜꯒꯤ ꯃꯩꯉꯥꯜꯗꯨꯅ ꯑꯃꯨꯛꯃꯨꯛꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯆꯠꯄ ꯆꯦꯟꯕꯒꯤ ꯃꯑꯣꯡꯁꯨ ꯎꯔꯛꯏ꯫ "ꯆꯦ, ꯑꯇꯣꯝꯕꯤ, ꯏꯆꯦ ꯌꯥꯝ ꯀꯤꯔꯦ꯫ ꯆꯦ, ꯇꯥꯃꯣꯁꯨ ꯂꯥꯛꯇꯦ" ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯑꯅꯤꯗꯨꯅ ꯐꯝꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯃꯣꯝꯄꯥꯛ ꯐꯤꯗꯛ ꯆꯤꯡꯕ ꯍꯧꯔꯛꯏ꯫ ꯇꯟꯖꯥꯗꯨꯗ ꯊꯣꯡꯗꯨ ꯗꯨꯛ ꯗꯨꯛ ꯊꯤꯜꯂꯛꯏ꯫ "ꯏꯕꯦꯝꯃ, ꯑꯉꯥꯡ ꯃꯆꯥ, ꯊꯣꯡ ꯍꯥꯡꯉꯣ! ꯇꯥꯃꯣꯅꯦ! ꯇꯥꯕ꯭ꯔꯣ ꯅꯣꯏ ꯑꯅꯤꯕꯨ? ꯊꯣꯡꯁꯦ ꯍꯥꯡꯉꯣ!" ꯃꯅꯨꯡꯗꯒꯤ ꯃꯈꯣꯜ ꯑꯃꯠꯇ ꯇꯥꯔꯛꯇ꯭ꯔꯕꯗ ꯆꯤꯡꯂꯦꯝꯕꯅ ꯊꯣꯡꯗꯨ ꯁꯥꯐꯨ ꯀꯟꯅ ꯂꯩꯖꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯇꯨꯅ ꯀꯧꯈꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯊꯣꯡꯗꯨ ꯀꯧꯈꯥꯏꯔꯛꯂꯕꯗ ꯃꯨꯠꯂꯝꯕ ꯃꯩ ꯑꯗꯨꯁꯨ ꯐꯠ ꯉꯥꯜꯂꯛꯏ꯫ ꯃꯆꯜ ꯑꯅꯤꯗꯨ ꯃꯄꯤ ꯇꯥꯅ ꯐꯃꯨꯡꯗ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕ ꯁꯣꯔ ꯃꯄꯤ ꯍꯣꯜꯂꯒ ꯃꯤꯠ ꯁꯨꯛꯆꯤꯜꯂꯒ ꯃꯆꯜ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯂꯦꯞꯄꯤ꯫